बोट लोइख्रे इचौसु कंथख्रे मसिनर लान अमु हौरक्लिबा हौजिक जिरिबामगी फिबम याम लूरी युम कया तांगोई ताख्रे मियोय अमगी पुंसी मांख्रे सही अमगा था अमा हेलफाव वारोइसिनगी आशा अमता हौजिकसु उद्री अखोइना पोक्लिबसी रिलीफ कैम्पगी पुंसी ओइनबगीदमक लाहाइबा डिस्प्लेसिंगी वाफम नाकोंगसिदा तोइना तारी फिबमसिदा अवा अना तारिबा मैतैसिंगबु ईगी खोंगुल लीदुना बांग्लादेशदा खुंदारिबा मैतैसिंगना हक्थेंगनना यंगसिनबा लाक्बिखि We support Manipur haiba thimda Bangladeshi Meitei team aduna tongan relief camp tarukta koine satuna angamba mateng pangjaduna victim singi hakthengna paudam sing takhi pukning wakhal sonthaba yadi haiduna inot hapa lakiba team adubu uruba mikupta victim kaya makhol thokna kapchakhi miyoi crore 38 hena leiba Bangladesh da khundariba Meitei masingdi lising tara phade makoina matam khuding Manipur da mityang thamjai makoina Meitei singi khanjai nungsijai haiba simak video si yenglagasu khangbi gani Ngasigi Sunday Paodamkhol da mitjang taminarasi EEGI KHONGGUL Sugunu Municipal Relief Camp asida miyoi chamamuk lei ningsingba yai Sugunu Ward number 8 ta yum taramathoi tumna mai chakhrabani Victim sing the Pongdorpada, Mapam Sidaki Cookie Bunker, 1 kilometer padre, Nongmai Maru Yo Bagi Pibamni. Kem Sigizak Tongpam Oiriba Hol Sigizinga Sing the Su, Nongmai Makulkaya Ubupangli Amadi, Nakaldana Bomb Takiba Lakre. Lands upon a hovenate, Mona Hoven. Citizens of the Hainam Amam lady, Jixonu the lady, the Labor Hospital, what Pangana, woman is Saitigi, Haramatim Pangalinga, Tomatamda, Ojikla Lapo Matamda. Ni masolo matamda ni manarapo matamda pukadanga ge ko ambulance matik cha de ko adana ambulance kumba ko doctor matik cha lehamba ambulance matik cha lehamba ame sugungi hospital sida aduga mafam jima ga mung nongmai makhun uri khoi bom yam nak na tagi bani problem area je dum kuki bunker nak na lairamni na kilometer ama muki range ta lairabani na ambulance ama anak pada ju lehani ambulance anak pa habi je hospital lebe je yam na eba zero mai ne ba ko hospital je ga ko le je ga adu ambulance ya ko da Kudong Zabs Panga, Women side take PV Libra, Natragana or Kamaito Kana, Sijinary Binoho, blessed later. I give in Makana, so I called up Pokana Honamatam, I got a private gari wabiki problem. I will be Manipura, will be BIP, any city Manong the Tamiba, will be PP garrison. Yarga the Rezol or River, Pursue Watana to Rezol, upon Mapam lady, Sumada, I have a PP garumaze, and even a Pagadra and a Kale, and Madam Digger Mina. Cookie terrorism a cup of Marudo, forgive so have a late, Palo have a late. Palapoma the Lapoma, Gary late. Ozamapon did the Manipur rifle, give me Tara, Lady Baze, Makoyi or Nadia Dugumba, bulletproof Gary, Kumbalaka. Makoyi, when I was a powder to the lady Bakogi, Posani, Nipan Nepal, Nipan Nepal, the Makoy, bulletproof guy, that the Masada Mohana, Masagi over Gary Masama Lebanatana, Kogi. Home department or battalion and a garim to Sutoropolate. How's it got to the Akiba ladies? Bunkers at Urena Tapire, kilometer Matangia Tapada. Atopa Akiba, Makoina Kapsalapa, Hanta Sayon, Muxida Tam, Muxida Dumakari. How do you Makoi Maraka? Kogi, Consider Kogi Sunu, consider Kogi Sunu, Bipanga, and the Unitin Banganapagi, Polai Yao, the Misangapi, and Monaco Santi, the Roga, the Tita Rogale, the Mokorum site take the Maruka Matanda. Kogi Sarkar gi site gi ko kanigumba excellent da lawde chingda lo leitabra tampakta lei lo leibra haibagi polam su aina thamin Sugunu awang laikai relief camp Mapuroibe laikhidraba imasina takpirakpada masu singgidamak araiba tungsinduna sajakiba yumdu mamang chahigi yauksang numitta hongjanjakhi adubu tha ani fadringai kuki singna tumna mai thadokpikhi inau jingsina naha amo ina haitare akoi Bangladesh da leiba sinau Meitei jingduda Pagi Masigi Tengbang Kungset Haitare, Moinangam Java, the Bamanga, Kajo Roga Haitare. I call you Meitei in Haitare when a Manipur when later Momaksuma Lam the later Gasu Adugi Minum Shidudi later when that Tebima. A quick Itoyagi and a Kalapakandako. A hoi Karimating Katan Toshi. I can of my Junko Kuding in Chatana, donation to support for Manipur labor cost, support for Manipur campaign Matawe. Campaign Torkanda couldn't tell a Junko couldn't chat Angamo Mating Pangashi, have a do the Nasi Laksa and Mam, emotional kind of way, you might not Laksa Neva. Ado Yum is low in a Meitei, Kango, Davin a gas to give port say, Mam Sacre.
ꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯩꯁꯦ ꯁꯤ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏꯁꯤꯅꯅꯦ ꯇꯨꯔꯦꯟꯁꯤꯒꯤ ꯃꯣꯏꯅ ꯋꯥꯡꯕꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨ ꯁꯣꯝꯗ ꯂꯩꯕꯁꯤꯁꯨꯅꯦ ꯍꯧꯖꯤꯛ ꯏꯅꯦ ꯍꯣꯏ ꯌꯨꯝꯗꯣ ꯂꯩꯗꯤ ꯂꯩꯕꯨ ꯇꯤꯟꯁꯦ ꯃꯈꯨꯟꯁꯦ ꯁꯨꯛ ꯁꯨꯛ ꯂꯥꯎ ꯂꯥꯎ ꯍꯣꯔꯦꯕ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯁꯣꯝꯗ ꯃꯇꯝ ꯅꯨꯃꯤꯠꯇꯨꯗꯗꯤꯅꯦ ꯁꯤꯒꯤ ꯂꯥꯡꯖꯤꯡꯁꯦ ꯁꯤꯗꯒꯤ ꯀꯥꯞꯄꯛꯄꯁꯤꯅ ꯌꯨꯝ ꯁꯣꯝ ꯃꯃꯥꯡꯗ ꯄꯥꯟꯕꯤ ꯑꯗꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯄꯁꯤꯅ ꯃꯇꯨꯡꯗ ꯄꯥꯟꯕꯤ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯁ ꯅꯨꯃꯤꯠꯇꯨꯗ ꯋꯥꯈꯤꯕꯗꯣ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯤꯡꯒꯅꯤ ꯊꯥꯖꯗꯦ ꯅꯧꯅ ꯁꯥꯔꯒ ꯏꯁꯨꯁꯤꯡꯁꯦ ꯂꯩꯍꯧꯅꯕ ꯇꯧꯔꯒꯅꯦ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥ ꯑꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯑꯦꯔꯒ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅꯅꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯕ ꯂꯥꯛꯄꯁꯦ ꯃꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯥꯁꯤꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯂꯤ ꯀꯦꯝꯒꯤ ꯑꯉꯥꯡꯁꯤꯅꯗꯤꯀꯣ ꯑꯗꯨꯝ ꯂꯣꯏꯅ ꯂꯨꯅ ꯇꯧꯕꯤꯀꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯅꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯨꯝꯃꯩꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯏꯁꯥꯗꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯃꯈꯥꯗꯒ ꯇꯨꯝꯃꯦ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯍꯤ ꯑꯃ ꯍꯦꯟꯒꯠꯂꯛꯑꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯝꯕ ꯊꯥꯗꯣꯛꯅꯔꯒ ꯀꯅꯥꯝꯇ ꯑꯃꯒ ꯑꯃꯒꯤ ꯆꯤꯡꯇꯪꯗ ꯑꯉꯝꯕ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯅꯕ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯦꯕ ꯁꯤꯁꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯔꯤꯂꯤꯞ ꯀꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏ 39 ꯂꯩ ꯃꯐꯝꯁꯤꯒꯤ ꯏꯃꯥ ꯑꯃꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨꯗ ꯐꯗꯤ ꯌꯥꯎꯔꯝꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯡꯕꯝ ꯗꯤꯖꯦꯟ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯈꯣꯡꯗꯥꯔꯤꯁꯦ ꯁꯄꯣꯔꯠ ꯐꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯁꯤ ꯀꯦꯝꯄꯦꯟꯁꯤꯗ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯩ ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯡꯕꯝ ꯑꯣꯄꯨ ꯀꯧꯋꯦ ꯑꯩꯁꯨ ꯍꯟꯗꯛ ꯁꯄꯣꯔꯠ ꯐꯣꯔ ꯃꯅꯤꯄꯨꯔ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯔꯥꯖꯤꯞ ꯀꯣꯟꯊꯨꯖꯝ ꯀꯧꯔꯤ ꯑꯩ ꯁꯄꯣꯔꯠ ꯐꯣꯔ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯤꯡ ꯋꯥꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯋꯥꯔꯤꯕ ꯑꯕꯨꯡ ꯏꯄꯥ ꯏꯆꯤꯟꯅꯥꯎ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯨꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯗꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯀꯥꯟꯗ ꯃꯌꯥꯝꯗꯨꯗ ꯁꯤꯌꯔ ꯇꯧꯖꯗꯣꯏꯅꯤ ꯄꯥꯎꯗꯝꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯨꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯇꯧꯔꯨꯆꯣ ꯍꯥꯏꯕ ꯃꯣꯏꯒꯤ ꯃꯌꯥꯝ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯊꯥꯕꯤꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤꯗ ꯏꯃꯥ ꯍꯣꯏ ꯏꯆꯥ ꯍꯣꯏ ꯋꯥꯈꯜꯁꯦ ꯍꯟꯊꯗꯕ ꯌꯥꯗꯦ ꯋꯥꯈꯜꯁꯦ ꯑꯥꯞ ꯊꯝꯕ ꯇꯥꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯏ ꯃꯈꯣꯏꯅꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯂꯤꯕ ꯇꯤꯝ ꯑꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯛ ꯇꯥꯛꯑꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯣꯔ 18 ꯍꯦꯟꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯄꯨꯂꯦꯁꯟꯗ ꯃꯩꯇꯩꯁꯦ 10,000 ꯐꯥꯎꯕ ꯐꯥꯗꯕ 9,000 ꯈꯤꯇꯪ ꯍꯦꯟꯐꯥꯠꯅꯗꯤ ꯂꯩꯕ ꯑꯗꯨꯁꯨ ꯃꯐꯝ ꯈꯔ ꯆꯥꯏꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯤ 10,000 ꯐꯥꯎꯕ ꯐꯥꯗꯕ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯉꯝꯕ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯒꯤ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯤꯟꯅꯕꯤꯔꯛꯄ ꯑꯥꯗꯒꯤ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯤꯟꯅꯕꯤꯔꯛꯄ ꯁꯤꯟꯊꯥꯗꯣ ꯑꯗꯨ ꯄꯥꯡꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯀꯥꯟꯗ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯑꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯨꯔꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯇꯝꯃꯨꯔꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯅꯅꯕꯅꯦ ꯉꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯇꯥꯔꯒꯗꯤ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯕ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯡꯉꯨ ꯑꯍꯜꯂꯨ ꯃꯌꯥꯏ ꯂꯩꯀꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯖꯔꯛꯄ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯛꯏꯕ ꯁꯨꯛ ꯁꯥꯡꯉꯕ ꯇꯨꯡ ꯀꯣꯏꯅ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯋꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯅꯥ ꯑꯌꯦꯛꯅ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯅꯥ ꯑꯌꯦꯛ ꯑꯁꯤꯁꯨ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯅꯥꯔꯦ ꯁꯨꯃꯥꯏꯅ ꯆꯔꯥꯡꯅꯔ ꯂꯩꯔꯤꯉꯩ ꯀꯥꯡꯂꯨꯞ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ
ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡ ꯑꯁꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯤꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯁꯦ ꯍꯔꯥꯎꯋꯦꯕ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯁꯤ ꯏ ꯃꯔꯤꯅꯦꯀꯣ ꯅꯨꯡꯁꯤꯕꯁꯤ ꯃꯈꯣꯏꯗꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯑꯁꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯁꯤꯡ ꯑꯁꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯏꯁꯤꯡ ꯏꯆꯥꯎꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯃꯝꯕꯒꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅ ꯅꯥꯔꯦ ꯃꯃꯥꯁꯤꯡ ꯑꯁꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯐꯥꯎꯕ ꯂꯩꯇꯗꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯑꯍꯥꯎꯕ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯆꯦꯟꯕ ꯃꯆꯥ ꯃꯁꯨ ꯆꯦꯟꯕꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯁꯨꯄꯔ ꯐꯥꯏꯟꯁꯤꯒ ꯍꯋꯥꯏꯁꯨ ꯊꯣꯡꯕꯁꯤ ꯈꯛꯇꯅꯗꯤ ꯑꯉꯥꯡ ꯃꯕꯨꯛꯁꯤꯡ ꯑꯁꯤ ꯑꯄꯤꯛꯄ ꯆꯦꯟꯕꯁꯤꯡ ꯑꯁꯤꯅꯗꯤ ꯍꯧꯖꯤꯛꯁꯤꯡ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯔꯥꯏꯕꯅꯦ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯁꯤ ꯇꯧꯕ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯆꯥꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯄꯥꯎ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯇꯝꯖꯒꯗꯧꯕ ꯄꯥꯎ ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ Wangu Higher Secondary Relief Camp Sanasam Laikai Ward Number 11 Meitei ꯑꯃ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯕꯨ ꯅꯝꯊꯈꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯈꯜꯂꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯆꯦꯜꯂꯤꯕ ꯏꯁꯦ ꯑꯩ ꯃꯩꯇꯩꯅꯤꯀꯣ ꯑꯗꯨꯅ ꯀꯅꯥꯝꯇꯁꯨ ꯑꯩ ꯐꯥꯏꯠ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯩ ꯉꯁꯤ ꯁꯣꯟꯊꯔꯝꯃꯒꯁꯨ ꯑꯩ ꯍꯌꯦꯡꯅꯤ ꯃꯥꯒ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯉꯣꯟꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯆꯦꯟ ꯊꯥꯖꯕꯅꯦꯕ ꯏꯃꯥ ꯑꯁꯨꯃꯥꯏꯅ ꯏꯃꯥ ꯍꯧꯖꯤꯛ ꯆꯦꯟ ꯊꯥꯖꯕꯤꯌꯣꯕ ꯉꯁꯤ ꯏꯃꯥ ꯍꯣꯏꯅ ꯋꯥꯔꯤꯁꯤꯡꯁꯦ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯋꯥꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯣꯏꯕ ꯏꯃꯥ ꯅꯣꯡꯃꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯛ ꯑꯃꯗꯤ ꯂꯥꯛꯀꯅꯤꯕ ꯏꯃꯥ ꯑꯗꯨꯐꯥꯎꯇꯅꯤ ꯏꯃꯥ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯃꯤꯟꯅꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯏ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯃ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯒ ꯑꯩ ꯏꯔꯝꯗꯝꯁꯤꯗ ꯍꯟꯖꯟꯅꯕ ꯑꯝꯇꯗꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈꯟꯅꯔꯤꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯄꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤ ꯊꯣꯛꯑꯕ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯥꯏꯖ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯉꯥꯡ ꯑꯩ ꯏꯁꯨ ꯐꯪꯉꯦ ꯂꯥꯜꯂꯛꯁꯤꯗ ꯏꯁꯨ ꯐꯪꯉꯤꯁꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯗ ꯁꯔꯀꯥꯔꯅꯕꯨꯗꯤ ꯃꯇꯦꯡ ꯇꯧꯕꯤꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯁꯨ ꯏꯆꯥ ꯂꯛꯅꯔꯒ ꯅꯣꯛꯈꯦꯔ ꯂꯩꯒꯗꯕ ꯃꯇꯝ ꯐꯪꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯏꯁꯥꯃꯛ ꯑꯩ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯇꯣꯂꯣꯞ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯌꯨꯝ ꯀꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯅꯤꯡꯉꯦ ꯍꯥꯏꯅ ꯌꯦꯡꯉꯨꯕꯁꯨ ꯐꯪꯗ꯭ꯔꯦ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯏꯆꯦ ꯍꯣꯏ ꯑꯗꯒꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯣꯟ ꯃꯔꯤ ꯑꯣꯟꯖꯟꯅꯔꯒ ꯁꯥꯃꯤꯟꯅꯔꯝꯃꯤꯁꯦ ꯁꯤ ꯂꯩꯉꯥꯛꯅ ꯄꯤꯊꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯩꯉꯥꯛꯅ ꯄꯤꯊꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯤꯌꯧ ꯑꯃꯗ ꯑꯃꯨꯛ ꯐꯅꯦꯛ ꯁꯥꯔꯒꯅ ꯐꯅꯦꯛ ꯑꯃ ꯄꯤꯗꯣꯏꯕ ꯑꯗꯩ ꯐꯤ ꯃꯇꯦꯛ ꯁꯥꯔꯒꯅ ꯐꯤ ꯃꯇꯦꯛ ꯑꯃ ꯄꯤꯗꯣꯏꯕ ꯐꯤꯌꯧ ꯈꯨꯗꯤꯡꯒꯤ ꯄꯤꯗꯣꯏꯕ ꯑꯗꯨꯒꯤ ꯋꯥꯏꯕ ꯈꯣꯠꯄꯁꯤꯅ ꯃꯣꯏ ꯋꯥꯡꯉꯨꯗ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯋꯥꯏꯕꯅꯦꯕ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯋꯥꯏꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯁꯤꯜꯂꯒ ꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨ ꯇꯧ ꯃꯣꯏꯅ ꯇꯥꯛꯄꯤꯔꯦꯗꯅ ꯑꯗꯨꯒ ꯋꯥꯏꯔꯒ ꯁꯥꯖꯕꯅꯦꯕ SC Girls Hostel Relief Camp Thanga Wangma High School nuaibasu phawi amasung nuaitabasu phawi haidi akoina nahangai TV electronic media da hairo Facebook da hairo aikoina yengna lai do imonda nuaitaba phawjaki adeng ngasigi nuaibagina hairadi aikoina keinoma haidi awa nangliba ima iben pamu hoigi manakta akoina laaga lepaga saruk yaba phangbaje asigidi nuaijaba phangjai ado aikoina ngasi lakpasida meyamgi tamak achapod haigadra khudol haigadra keinoma porei ado meyam khara kayani sum accept tobiu Karor tara-taret hena leiba Bangladesh ki population jida Meitei population di lising tara khaktane makhoi mafam duda minority oina leibani minority oina leire haiduna tona leibadi nate adubu masing likhraba Karor tara-taret ki manung duda lising tara phadana leiriba akhoigi Bangladesh ki Meitei community nadi matam khuding makta Manipur gi awanu ngai da makhoigi mityeng thamli Manipur gi harauba mikupta makhoine hena akhoigi da makhalaga haraujai akhoigi awaba mikupta makhoiju mamitta gi mapi taraga kappi
ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡ ꯏꯄꯥ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯎꯗꯝ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯂꯧꯒꯦꯅ ꯂꯥꯛꯄꯤꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯈꯣꯏꯅ ꯄꯨꯈꯤꯕ ꯌꯥꯕ ꯄꯥꯎꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏ ꯃꯔꯤꯅꯤ ꯑꯩꯒꯤ ꯃꯩꯇꯩ ꯖꯥꯇꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯏꯄꯥꯁꯤꯡꯅ ꯄꯥꯈꯣꯜ ꯂꯣꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯐꯝ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯌꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯍꯤꯡꯉꯒ ꯑꯩꯈꯣꯏꯁꯤ ꯋꯥꯅ ꯂꯦꯜꯂꯤ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯅꯠꯇꯕ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯕꯣꯝ ꯃꯈꯣꯟ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ ꯅꯛꯄꯅꯤꯅ ꯑꯗꯨꯕꯨ ꯊꯥꯡꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯄꯣꯛꯃꯤꯟꯅꯕ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯤ ꯃꯆꯟꯗꯧꯅ ꯂꯩꯕꯤꯔꯤꯕ ꯑꯍꯟ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯍꯟꯁꯤꯡꯁꯤꯅꯁꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥ ꯃꯅꯥꯎ ꯃꯆꯤ ꯃꯆꯟꯗꯧꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯤ ꯌꯨꯝ ꯂꯩꯕ ꯐꯪꯗꯕꯅꯤꯅ ꯋꯥꯔꯦ ꯍꯥꯏꯔꯁꯨ ꯃꯌꯨꯝ ꯂꯩꯕ ꯃꯣꯏꯗꯤ ꯃꯌꯨꯝ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯃꯤꯀꯨꯞ ꯑꯝꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯍꯥꯏꯔꯁꯨ ꯌꯨꯝ ꯅꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩꯈꯣই ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯅ ꯃꯇꯝ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯕꯛ ꯊꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯎꯄꯥꯁꯤꯡ ꯂꯥꯛꯄꯗꯁꯨ ꯎꯅꯔꯝꯗꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯉꯁꯤ ꯇꯥꯔꯤꯁꯦ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯄꯥꯁꯤꯡ ꯄꯥꯈꯣꯜꯂꯣꯏꯅ ꯊꯥꯔꯒ ꯑꯩꯈꯣꯏꯒ ꯎꯅꯖꯕ ꯐꯪꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯔꯥꯡꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ ꯌꯨꯝ ꯌꯨꯝꯗ ꯂꯩꯖꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯈꯛꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯣꯏꯅꯗꯤ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯅꯕ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯅꯍꯥꯔꯣꯟ ꯀꯌꯥ ꯄꯨꯊꯣꯛꯆꯩ ꯔꯤꯂꯤꯐꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯏꯁꯨ ꯁꯦꯝꯃꯒ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯏꯆꯥ ꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯂꯩꯕꯥꯛꯅ ꯁꯛꯈꯪꯕ ꯃꯤ ꯑꯃ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯗꯣꯏꯁꯦ ꯑꯐꯕ ꯃꯃꯥ ꯃꯄꯥ ꯑꯐꯕ ꯃꯆꯥ ꯑꯣꯏꯍꯟꯅꯤꯡꯗꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯕꯨ ꯂꯩꯒꯦ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯏꯔꯥꯡ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯏꯐꯀꯣꯟꯗ ꯄꯨꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯂꯥꯟꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤꯒꯤ ꯄꯥꯏꯇꯦꯒꯤ ꯅꯥꯒꯥꯒꯤ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯝꯊꯤꯕꯗꯤ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅꯁꯨ ꯏꯃꯧꯁꯤꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯇꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏ ꯃꯁꯦꯟ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯁꯤꯅ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯒ ꯀꯔꯝꯍꯥꯏꯅ ꯂꯦꯜꯍꯧꯔꯤꯒꯦ ꯀꯔꯝꯍꯥꯏꯅ ꯀꯥꯜꯍꯧꯔꯤꯒꯦ ꯌꯦꯡꯕꯁꯨ ꯍꯥꯏꯗꯅ ꯉꯁꯤ ꯂꯥꯛꯄꯁꯦ ꯃꯁꯤꯕꯨ ꯍꯦꯟꯅ ꯄꯦꯟꯕ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯑꯩꯅ ꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯃꯣꯏꯅ ꯄꯤꯕꯤꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯆꯥꯔꯒ ꯑꯩꯈꯣই ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯖꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯄꯥ ꯏꯄꯜ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯉꯝꯖꯕ ꯈꯔꯗꯪ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯠꯄ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯒ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕꯤꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯅ ꯂꯩꯖꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯕꯦꯜ ꯏꯄꯥ ꯏꯄꯜ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯃꯇꯝ ꯑꯃ ꯂꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯒ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯣ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯛꯑꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ
Bangladeshi dising tara amuk leibagi mot maring sinbidana lakpiriba isini nausingbo ahan mamaktada taram nokseri thagat pongdokseri miyobana awaba taraba matamda waringai matamsida awana hangbiraba haibasidagi henna mamal yamba pot ama akhoi punsisida leitrabani masimakse akhoi relief camps leibiba ima indol isini now maruma pang khuding mangnasu khangbiramani ado game asigi committee nasu hainangai leitana thagatsari adongi maman yamlaba khongchat ase hena mahe yanba hena yaifaba punsi oibiu asina wahogdo oijaraga relief camp asida ngasi phawda sahi mukki matamse asesta mayamse matam silenpham khangdo nomagi sing khara hawai khara thau thum khara piraga asi charga panglei leyu haidana sum lehen base sigi phibam oina sum tawbase akhoi thamoi sida ipen penjada ba haitari asida akhoina games leiriba isini naw mayam sida imai bet khwai kibik puna maksida akhoina thabak khara ki tang tawba yana ba kal makha kaya ki moina suba haiba thabak kaya se akhoina khara ki tawhanjabani adubu yadi masai iyum natabani isagi settlement haibadum leitramni paisa khara su sum phanga isa isu semna ba kadawna ba lambi khara laaga pamdana tumna sum leiraga di masai psychiatrist lakpa yai haina masigi kano mayam sidagi kitang free oina baina akhoina angamba thakta honaraga sahi mokse hona jarakpani lakpiriba Bangladesh leba amadagi lakpiriba isini nausingna su arapal lamdam dudagi su kholause Manipur to Lady Pivum, Kuting Moxe, which at the young Senserure, Sibusuma Pivum the lady, Santi Lady, Mayadum Sahori, Awabi Komdagi, and Asul Katpang, Mountain Lehori, have say, Minda Kongna, Urakan the Paudum Bini Hadana, Lakpiri Base, Paudum the Mux of Sanas and Opiro, Manipur Dagisu, Hosik, Honoriba Mayamse, Honorise, Atopa Levax and the Gisu, she boys Silla Agadi, Hen Tuna. Sagi settlement do lakpang gadra haibagi pandam du koina wafam se yam chet na Bangladesh ta ki lakpiri ba sin nausing pham de thamjake Thanga Singkha Mantop Relief Camp asida miyoi humpu manga muk lei masida angang kunthani thoi muk yauri Hojik ai samaksu thyroid ki patient ne ai sa layeng bangam dre hojik se maramdi again piece last is we have an ina hospital ki hidak ngakte di yad ravni atop side ki hidak kaya season raga malada ai ariba paisa khar du loi gre ma hingore ai narau budi ado ai na hojikhan basi ma bu hinga di ai di thokpa amala ni hana ngasi se ngasi phawba khang mani ado noi taba yam hejala khre ngasi nungthin di ai se pura angau bu da na taw Guli Saraga Karatia Handarakre, Alicia. I come out of laying but Satkani, Hivaki, Ashasi, I Uber Hande, I know Zixi, I know Kanjaba Ashasi, Isorna, treatment Yaudan upon Birakpa Hiva Ashasi, Lazavani. I should not, was you found the Oxia Apolline. And the book, quite lady book committees in the Kotna be badagi, King by Dare. Heck, Jelapa de Haunadum, Na Bogamayoknare, Wakan Duga, has one baga. Liberiba Bangladeshi, Chirava, Chinauxing, Jason Sing, Bo, Hui, Chindilangiba, Chigi, relieving Hungary or Nigeria, Megati, Harakam, Uxeri, Amerito, Tavakutimata, Mayamato, Tavakutim, the My Papu. Though a quick lady, but really came to the Quadigi Matai took no labor. And the mean a lakpamatam the Kanaguman, she even a tangaman, which does my really came among him with a Angamjaku and Kataruchi, I begin like people, Natana. I am but the 70-80% bokti, Adum Tungadre, Adum Koi, Hozik Charkan and Pekal keep a post in Lam, the Gatik with the schematic China Pangani. Sigi marks that. Lay marks the Kui Anai, Yakila post, which is schematic why.
Loisilakpada video sibu mityeng tabiriba khudingmakna isa isagi wakhalon comment box ta thambiramu.